संस्थानसिंगदा एटीट्यूड की मरुओइबा कनागुंबा मियोय नत्रगा संस्थान नत्रगा देश खरना मखोयगी लेंगमानबा अतैदगी हेना माय पाक्लिबगी मरम खल्लुबदा नहाक ngakpa yaukhrabra aronba laiwatinwa tawruba sanaruba nati मखोयना थबक माय पाकपगी मरमदी मखोयना वखल खनबा अमसुंग थबक तौबदा ओइगदबा मोंगदा हेना तौबननी मखोयना मखोयगी थबक चथरकपा मतमदा ख्वाइदगी ममल याबा मचाक मथुम अदु मदुदा सिजनदुना थबक तौरई हाइरिबा एसेटुदी मीनी मालेमगी मफम कयादा लेरिबा असौ असौबा कॉर्पोरेशनगी मरुओइबा फमनाइबसिंगी मफमदा अइना वा खरा ngankhre अमसुंग मखोयना वहंग अमखक ततना हंख्रे नहाकी नखुत्ता तंफा खुदोप यायोइबा अमा लेरबदी अदुगा नहाकी पोट योनफमदा पोथोक हेना पुथोकपदा अमसुंग सेंदोंग हेना फंगबदा नहाकी लंबा अतैदगी मांगजिन थाबा ngamnabagi अवोनबा अमा पुरकनबगी दमक पाम्बै अमा तौबा तारबदी मदु करी ओइगनी मदुदा मखोयना पिरखिबा पाउखुमसिंग अदु खेनबा लेतना सब मानना ओइखि मखोय लोइनमकना हाइखि मदुदी मखोयना थबक तौमिनरिबा मीसिंगदुगी एटीट्यूडतु होंदोहनबा पामी हाइना मखोयगी एटीट्यूड सिंग अदु फगलकलबदी मखोयदु पुन्ना थौसुमिनबदा नुंगाइबा मियोयसिंग ओइरकनी अरेमबदा पोट मांगहनबदगी चांग हंथगनी अमसुंग मखोयदु हाइबा इनबसिनमी लोइना ओइगनी पाक्सना हाइरबदा मखोयगी थबक सुफमदु थबक सुबदा नुंगाइबा मफम अमा ओइरकनी ममांगदा थेंनखिबा थौदोक कयादगी खंगले मदुदी कारबार अमदी ख्वाइदगी मरुओइबा मसाक मललदी मियोइबगी पंगल लौसिंग असिनी हाइबा सेलेब नत्रगा मसाक मललदगी मियोइबना हेना ममल यामे अखोइना फंगलिबा मसाक मथुम मयाम सिगी मनुंगदगी ह्यूमन रिसोर्स असिना ख्वाइदगी कानदबा मओंगदा सिजनै मी हाइबसिना नहाकी ख्वाइदगी मरुओइबा मसाक मथुम ओइबसु याय नत्रगा मसिना ख्वाइदगी अवाबा पोटलुम ओहनबसु याय मगुन पुंबा यावरबा मिसक टोटल क्वालिटी पीपल कस्टमर सर्विस सेलिंग स्किल अमसुंग प्लानिंग न सिंबा ट्रेनिंग प्रोग्राम कया अमा यावरबा मतुंगदा आइगी वाखलदा असुमना खलखि मदुदी तौख्रिबा मयामसी अनंबना असौबा प्रोग्राम गाक्तनी अदुबु असौबा सिंगनबा अमगा लोइनना मदुदी असुंबा युमफम अमा यावदना मखोइसिंगसी थबक अमता पांगथोकपा यारोय अमसुंग मसिगी असुंबा युमफम असी TQP हाइबसिनी लमसत पुकनिंग फिरेप सेटपा अवांगबा गुनसिंग अमसुंग ओइगदबा मोंगदा वखल खनबा यावबा मीबु TQP कौगनी आइगी वाफमसी लाना लौबिगनु नहाकना अतै अतोपा प्रोग्राम सिंग यावबा सोइदनमक दरकार लेगनी तौइगुमसुंग नहाककी लेफम थोकपा मतिक चाबा युमफमदु लेरबतदा मदु यावबगी कानबा फंगनी दरकार ओइबा युमफमदुदी TQP गुनसुना यावरबा मिसक खुदमोइना हाइरबदा कस्टमर सर्विस की प्रोग्राम खरदा सरुक यारिबा मीसिंगना प्लीज अमसुंग थैंक यू वहाइसिंगसी हाइबा तम्मी अदुगा लोइनना हराव माइथोंग उट्पा अमसुंग खुद सोकनबा लमदुमना हल्ली अदुबु मीदुना थबक्तु तौनिंगबगी अपाम लेतनदी कयाम कुइना ममोन नोक्तुना हराव माइथोंग उट्तुना लेबा ngamgadawribano अदुगा मदुतसु नतना तौसिनदुना नोकपा सिदी मीना इलाइ लाइना हेक्ता खंगबा ngammi थमोय सेंगना नोकपा मिनोक्तु नत्रबदी मदु उबदा मीना खोइदौ सावगतनिंगायनि अइना थमनिंगलिबा वाफमदी मपान थोंगी सक्तमदुगी मथक्ता मनुंगी असेंगबा मसाक्तु लेहनगदबनी मनुंगी असेंगबा पोतुबु मपान थोंगी सक्तमदुना नमहतगदबा नत्ते मसिदी सुमलबा वानी पोट लेबा लाकपसिंगबु सेबा तौरिबा अयोनबा मीदुना सोइदनमक्की हाइगदबनी कैदौजौगे प्लीज अमसुंग थैंक यू हाइबा वहाइसिंगसी अदुगा लोइनना हराव माइथोंग उत्पन्न सिंगबा थबक कया तौगदबनी मयामसी मरु ओइबा पोट ngaktani अदुबु मसिमदि निंगसिंगदुना लेगदबनी मदुदी मथक्ता हाइख्रिबा तौगदबा थबकसिंगदु थबक्तु तौनिंगबगी अपाम्बा वाखलदु लेरबदता पांगथोकपदा यामना कोमना थोकनी अफावबा फ्रेंच फिलोसोफर ब्लाइस पास्कल गी मनाक्ता नुपा अमा नोंगमा लाक्तुना हाइखि नहाकिना कोक्तु करिगुमा इङोंदा पालंबा थोकलबदी आइसी हेना फबा मी मो ओइरमगदबनी मदुदा पास्कलना खुमनखि नहाक हेना फबा मी अमा हाना ओइखो अदु ओइरबदी आइगी कोक असि नंगना फंगजगनी अचौबा संस्थानसिंगी मगुनसी मखोइना पीरिबा खुसुमन अमसुंग थबक तौबगी मओंग अदुना पादम ओंदुना लेप्ते
ꯃꯈꯣꯏꯒꯤ ꯃꯒꯨꯟꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯋꯥꯈꯜꯒꯤ ꯃꯑꯣꯡ, ꯑꯦꯇꯤꯆꯨꯗ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯟꯊꯣꯛ ꯑꯅꯤ ꯂꯩꯒꯅꯤ꯫ ꯑꯃꯅ ꯊꯕꯛ ꯑꯗꯨ ꯀꯔꯝꯅ ꯁꯨꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯃ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯈꯣꯏ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯃ꯫ ꯊꯕꯛ ꯑꯗꯨꯒꯤ ꯁꯨꯒꯗꯕ ꯊꯧꯁꯨ ꯃꯑꯣꯡꯗ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯊꯕꯛꯇꯨꯒꯤ ꯊꯧꯁꯨ ꯃꯑꯣꯡꯗꯨ ꯍꯩꯅꯅꯕ ꯇꯝꯕꯤꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯕꯛꯇꯨ ꯄꯥꯝꯗ꯭ꯔꯦ, ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯦꯇꯤꯆꯨꯗꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ, ꯅꯠꯇ꯭ꯔꯒ ꯃꯗꯨ ꯊꯕꯛꯇꯨꯒꯤ ꯃꯒꯨꯟ ꯑꯣꯏꯕ ꯌꯥꯏ, ꯍꯥꯏꯕꯗꯤ ꯃꯗꯨ ꯇꯧꯕ ꯐꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯔꯊꯅꯤ꯫ ꯀꯥꯜꯒꯔꯤ ꯇꯋꯥꯔꯁꯤ 190.8 ꯃꯤꯇꯔ ꯋꯥꯡꯅ ꯁꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯔꯨꯝꯕꯁꯤ ꯄꯨꯂꯞꯅ 10,884 ꯇꯣꯟꯅꯤ, ꯑꯗꯨꯒ ꯃꯅꯨꯡꯗ 6,349 ꯇꯣꯟꯒꯤ ꯑꯔꯨꯝꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯒꯨꯅꯤꯌꯥ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ ꯑꯔꯨꯝꯕꯗꯨꯒꯤ 90%ꯒꯤ ꯆꯥꯡ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯑꯆꯧꯕ ꯑꯐꯥꯎꯕ ꯐꯨꯔꯥ ꯗꯂꯥꯟ ꯀꯌꯥꯁꯤꯒꯤ ꯌꯨꯝꯐꯝꯁꯤ ꯆꯦꯠꯅ ꯂꯤꯡꯅ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯆꯧꯕ ꯐꯨꯔꯥ ꯗꯂꯥꯟꯅ ꯑꯀꯟꯕ ꯑꯆꯦꯠꯄ ꯌꯨꯝꯐꯝꯗꯒꯤ ꯁꯥꯕꯒꯨꯝꯅ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯒ ꯄꯥꯡꯈꯛ ꯑꯣꯏ, ꯑꯗꯨꯒ ꯊꯕꯛ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯌꯨꯝꯐꯝꯁꯤ ꯑꯦꯇꯤꯆꯨꯗꯅ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯦꯡꯕꯗ ꯄꯣꯠ ꯃꯁꯥ ꯄꯨꯝꯕ ꯎꯕꯒꯤ ꯃꯑꯣꯡ꯫ ꯄꯣꯠ ꯑꯃꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯠ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯎꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤ ꯆꯨꯝꯅꯗꯒꯤ ꯈꯣꯡ ꯈꯨꯠ, ꯃꯤꯠ ꯑꯃꯁꯨꯡ ꯅꯥꯀꯣꯡ, ꯊꯃꯣꯏ ꯑꯃꯁꯨꯡ ꯊꯣꯞ ꯑꯗꯨ ꯑꯣꯏꯕꯈꯛ ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯤ ꯄꯨꯔꯥ ꯃꯤ ꯑꯃꯅꯤ꯫ ꯃꯤ ꯑꯄꯨꯝꯕ ꯑꯗꯨ ꯊꯕꯛ ꯆꯠꯂꯤ, ꯑꯃꯁꯨꯡ ꯃꯤ ꯃꯄꯨꯝ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯊꯕꯛ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ, ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯐꯝꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥꯕꯨꯁꯨ ꯌꯨꯝꯗ ꯂꯣꯏꯅꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯃꯁ꯭ꯌꯥꯕꯨ ꯊꯕꯛ ꯁꯨꯐꯝ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯀꯔꯤ ꯑꯣꯏꯕ ꯇꯥꯏ? ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯅꯥꯡꯅꯕꯒꯤ ꯆꯥꯡꯗꯨ ꯋꯥꯡꯈꯠꯂꯛꯏ, ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯑꯃꯁꯨꯡ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨ ꯍꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯁꯃꯁ꯭ꯌꯥ ꯀꯌꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯐꯨ ꯄꯤꯕꯇ ꯅꯠꯇꯅ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯤ꯫ ꯂꯅꯥꯏꯒꯤ ꯁꯤꯟꯐꯝꯒꯤ ꯑꯃꯁꯨꯡ ꯁꯃꯥꯖꯀꯤ ꯑꯣꯏꯕ ꯁꯃꯁ꯭ꯌꯥꯁꯤꯡꯁꯤ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯂꯩꯅꯗꯨꯅꯁꯨ ꯁꯥꯐꯨ ꯆꯩꯊꯦꯡ ꯄꯤꯅꯩ꯫ ꯀꯔꯤ ꯃꯆꯥꯛꯅ ꯑꯃꯁꯨꯡ ꯐꯤꯚꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯗ ꯑꯣꯏꯍꯜꯂꯤ? ꯑꯩ ꯅꯈꯣꯏꯗ ꯋꯥ ꯑꯃꯈꯛ ꯍꯪꯒꯦ꯫ ꯑꯩꯈꯣꯏꯁꯤ ꯄꯣꯛꯂꯛꯄꯗ ꯑꯦꯇꯤꯆꯨꯗ ꯍꯥꯏꯕ ꯒꯨꯟꯁꯤꯒ ꯂꯣꯏꯅꯔꯛꯂꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯁꯨ ꯂꯥꯛꯄ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯗ ꯁꯦꯝꯕꯗ ꯆꯪꯂꯤꯕ ꯃꯆꯥꯛ, ꯐꯤꯚꯝꯁꯤ ꯀꯔꯤ ꯀꯔꯤꯅꯣ? ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏꯅ ꯄꯨꯟꯁꯤꯕꯨ ꯑꯣꯟꯅ ꯇꯩꯅꯕ, ꯐꯠꯇꯕ, ꯀꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟꯂꯣꯝꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯗꯇꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯗꯀꯤ ꯑꯅꯝꯕ ꯁꯔꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯄꯣꯛꯈꯤꯕꯅꯤ, ꯁꯦꯝꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯄꯨꯛꯅꯤꯡ ꯇꯞꯄ ꯅꯠꯇ꯭ꯔꯒ ꯁꯥꯎꯒꯟꯕ ꯋꯥꯈꯜꯒꯤ ꯃꯑꯣꯡ ꯑꯃ ꯏꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯗ ꯁꯦꯝꯒꯠꯂꯛꯄꯗ ꯃꯔꯨꯑꯣꯏꯅ ꯆꯪꯕ ꯃꯆꯥꯛ, ꯐꯤꯚꯝ ꯑꯍꯨꯝꯈꯛ ꯂꯩ꯫ ꯃꯈꯣꯏꯗꯨꯗꯤ ꯑꯦꯇꯤꯆꯨꯗꯄꯨ ꯁꯦꯝꯕ ꯑꯍꯨꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯍꯥꯟꯕꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ, ꯑꯀꯣꯏꯕꯒꯤ ꯐꯤꯚꯝ; ꯑꯅꯤꯁꯨꯕꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯊꯕꯛ ꯇꯧꯕꯗꯒꯤ ꯐꯪꯂꯛꯄ ꯂꯧꯁꯤꯡ; ꯑꯍꯨꯝꯁꯨꯕꯗ ꯏꯖꯨꯀꯦꯁꯟ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯊꯕꯛ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯩꯅꯗꯨꯅ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯀꯣꯏꯕꯒꯤ ꯐꯤꯚꯝ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯥꯒꯤꯁꯤꯡꯁꯤ ꯌꯥꯎꯏ꯫ ꯑꯍꯥꯟꯕꯗ ꯌꯨꯝ, ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯕ ꯏꯊꯤꯜ ꯄꯤ꯫ ꯑꯅꯤꯁꯨꯕꯗ ꯁ꯭ꯀꯨꯜꯗꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯏꯊꯤꯜ ꯄꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯊꯕꯛ, ꯏꯊꯛꯇ ꯂꯩꯕ ꯃꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯤꯠꯌꯦꯡ ꯅꯠꯇ꯭ꯔꯒ ꯀꯥ ꯍꯦꯟꯕ ꯈ꯭ꯔꯛ ꯌꯦꯡꯁꯤꯟꯕꯒꯤ ꯃꯑꯣꯡ ꯐꯪꯏ꯫ ꯃꯔꯤꯁꯨꯕꯗ ꯃꯦꯗꯤꯌꯥ, ꯍꯥꯏꯕꯗꯤ ꯇꯦꯂꯤꯚꯤꯖꯟ, ꯄꯥꯎꯆꯦ, ꯃꯦꯒꯥꯖꯤꯟ, ꯔꯦꯗꯤꯑꯣ, ꯁꯤꯅꯦꯃꯥ꯫ ꯃꯊꯪꯗ ꯁꯪꯁꯀ꯭ꯔꯤꯇꯤ ꯌꯨꯝꯐꯝ, ꯙꯔꯃꯒꯤ ꯌꯨꯝꯐꯝ, ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯑꯃꯁꯨꯡ ꯊꯥꯖꯅꯕꯤ ꯄꯣꯠ, ꯁꯃꯥꯖꯤꯛꯀꯤ ꯐꯤꯚꯝ, ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ꯫ ꯍꯥꯏꯔꯤꯕ ꯑꯀꯣꯏꯕꯒꯤ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃ ꯁꯦꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛ, ꯌꯨꯝ ꯑꯣꯏꯒꯦꯔꯥ, ꯁꯪꯁꯊꯥꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯒꯦꯔꯥ, ꯃꯗꯨꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯕꯗꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃ ꯂꯩꯖꯩ꯫
ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯈꯣꯏꯅ ꯊꯦꯡꯅꯔꯝꯂꯒꯅꯤ ꯈꯜꯂꯤ ꯃꯦꯅꯦꯖꯔꯁꯤꯡꯅ ꯆꯨꯝꯅꯒꯤ ꯄꯣꯠ ꯌꯣꯟꯕ ꯃꯤꯁꯛ ꯑꯃ ꯐꯥꯎꯕꯗ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯅꯣꯂꯨꯛꯅ ꯆꯠꯄ ꯃꯤꯀꯧ ꯐꯖꯕ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯗꯕ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯇꯠꯇꯅ ꯎꯠꯄ ꯗꯨꯀꯥꯟ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯪꯂꯝꯒꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯎꯈꯠꯇꯕ ꯑꯃꯁꯨꯡ ꯂꯝꯆꯠ ꯕꯦꯚꯥꯔ ꯂꯩꯇꯕ ꯗꯨꯀꯥꯟꯒꯁꯨ ꯅꯈꯣꯏꯅ ꯊꯦꯡꯅꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕꯗ ꯃꯗꯨꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯄ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯑꯃꯁꯨꯡ ꯍꯥꯏꯅ ꯇꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯧꯅ ꯑꯣꯟꯁꯤꯟ ꯆꯤꯛꯅꯗꯨꯅ ꯂꯩꯕ ꯏꯃꯨꯡꯁꯤ ꯊꯦꯡꯅꯔꯝꯒꯅꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯂꯝꯗꯝꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯕꯝ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯒ ꯃꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯇꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯥꯏꯟ ꯉꯥꯛꯅ ꯆꯠꯄ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯅ ꯆꯠꯄ ꯃꯐꯝꯁꯤꯡꯗꯅ ꯑꯣꯟꯅ ꯇꯩꯅꯕ ꯐꯜ ꯎꯕ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯑꯔꯥꯟꯕ ꯇꯧꯕ ꯐꯠꯇꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯅ ꯍꯤꯡꯕ ꯋꯥꯒꯅꯤ ꯂꯨꯅ ꯊꯣꯛꯀꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯗꯨ ꯋꯥꯒꯅꯤ ꯑꯐꯕ ꯑꯃꯁꯨꯡ ꯀꯥꯟꯅꯕ ꯄꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃꯗ ꯃꯗꯨꯗ ꯂꯩꯔꯤꯕ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯁꯤꯟꯃꯤ ꯑꯃꯗꯤ ꯅꯣꯝꯖꯃꯜ ꯃꯍꯩ ꯑꯃꯁꯨꯡ ꯄꯣꯠꯊꯣꯛ ꯋꯥꯡꯈꯠꯅ ꯐꯪꯕ ꯉꯝꯃꯤ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯃꯥꯡꯕ ꯄꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯈꯨꯠꯍꯩꯕ ꯁꯤꯟꯃꯤ ꯑꯃꯒꯤ ꯄꯣꯠꯊꯣꯛ ꯑꯃꯁꯨꯡ ꯅꯣꯝꯖꯃꯜ ꯃꯍꯩ ꯃꯔꯥꯏ ꯆꯥꯏꯊꯒꯅꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯊꯛꯇꯒꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯩ ꯃꯈꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯩꯗꯧꯅꯨꯡꯗ ꯀꯥꯈꯠꯂꯛꯇꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯅꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯦꯝꯒꯠꯂꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯈꯔ ꯑꯃꯨꯛ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯁꯤ ꯃꯊꯧ ꯇꯥꯏ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯃꯥꯡꯕ ꯄꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯑꯐꯕ ꯂꯝꯆꯠ ꯆꯠꯄ ꯃꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕꯗ ꯋꯥꯅ ꯊꯣꯛꯏ ꯑꯥꯏꯟ ꯀꯥꯏꯅ ꯊꯕꯛ ꯇꯧꯕꯅ ꯆꯠꯅꯕꯤ ꯅꯤꯌꯝ ꯑꯣꯏꯔꯕ ꯁꯃꯥꯖꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯨꯝꯅ ꯆꯠꯆꯕ प्रजाꯁꯤꯡꯁꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯁꯨꯡ ꯗꯥꯀꯨ ꯇꯔꯥꯡ ꯇꯧꯕ ꯃꯤ ꯑꯣꯏꯔꯛꯏ ꯃꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤ ꯏꯊꯤꯜ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝ ꯈꯔ ꯆꯪꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯑꯐ-ꯐꯠꯇ ꯈꯪꯗꯣꯛꯎ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯁꯦꯝꯒꯠꯂꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯀꯔꯤ ꯁꯥꯐꯨ ꯄꯤ ꯍꯥꯏꯕꯗꯨ ꯆꯥꯡ ꯂꯦꯞꯄꯨ ꯇꯧꯈ꯭ꯔꯕ ꯊꯕꯛꯇꯒꯤ ꯐꯪꯂꯛꯄ ꯂꯧꯁꯤꯡ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯊꯦꯡꯅꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯥꯖꯠ ꯃꯑꯣꯡ ꯍꯣꯡꯂꯛꯏ ꯃꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯂꯧꯁꯤꯡ ꯀꯌꯥ ꯐꯪꯂꯛꯂꯕꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯐꯅ ꯂꯧꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯔꯨꯔꯒꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯂꯤ ꯊꯦꯡꯅꯈꯤꯕ ꯄꯣꯠꯇꯒꯤ ꯐꯪꯂꯛꯈꯤꯕ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯔꯥ ꯑꯣꯏꯅ ꯂꯧꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯈꯨ ꯁꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯍꯜꯂꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯗꯒꯤ ꯑꯐꯕ ꯑꯣꯏꯅꯕ ꯋꯥꯈꯜꯒꯤ ꯋꯥꯔꯦꯞ ꯂꯧꯏ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯊꯕꯛ ꯁꯤꯛꯈ꯭ꯌꯥ ꯍꯥꯏꯕꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯌꯥꯅꯔꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯈꯪꯗꯕ ꯃꯑꯣꯡ ꯑꯅꯤꯃꯛꯅꯤ ꯑꯩꯈꯣꯏ ꯏ ꯄꯥꯎꯒꯤ ꯏꯔꯣꯟꯅꯨꯡꯗ ꯏꯔꯥꯛꯅꯔꯦ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯈꯪꯕ ꯍꯩꯕꯒꯤ ꯊꯥꯛꯇꯗꯤ ꯆꯔꯥ ꯍꯦꯟꯕꯒꯨꯝ ꯂꯩꯔꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯃꯁꯨꯡ ꯍꯩꯁꯤꯡꯅ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯕ ꯒ꯭ꯌꯥꯟ ꯑꯁꯤꯅ ꯂꯧꯁꯤꯡ ꯑꯣꯜꯂꯛꯏ ꯑꯗꯨꯒ ꯃꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯏ ꯑꯣꯖꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯐꯥꯎꯕ ꯑꯣꯖꯥ ꯑꯃꯒꯤ ꯊꯕꯛꯅ ꯑꯐ-ꯐꯠꯇ ꯄꯨꯔꯛꯏ ꯑꯣꯖꯥꯒꯤ ꯊꯕꯛꯇꯒꯤ ꯊꯣꯔꯛꯄ ꯏꯊꯛ ꯏꯄꯣꯝꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯝꯃꯤ ꯁꯤꯛꯈ꯭ꯌꯥꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯐꯝ ꯊꯣꯛꯂꯤꯕꯁꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯗꯨ ꯈꯛꯇꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨꯅꯤ ꯃꯤ ꯑꯃꯕꯨ ꯀꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯃꯤ ꯑꯃꯕꯨ ꯂꯩꯅꯥ ꯄꯛꯇꯦ ꯍꯥꯏꯔꯒ ꯃꯁꯥ ꯃꯎ ꯐꯕ ꯃꯤ ꯑꯃꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕꯒꯨꯝ ꯑꯣꯏꯔꯣꯏꯗꯕ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯟꯗꯦ ꯍꯥꯏꯕ ꯃꯤꯗꯨ ꯃꯍꯥꯛ ꯀꯥꯟꯅꯕ ꯑꯣꯏꯒꯗꯕ ꯋꯥꯈꯜ ꯉꯥꯛ ꯈꯟꯕ ꯃꯤ ꯑꯣꯏꯕ ꯌꯥꯗꯦ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯗꯤ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥꯖꯠ ꯃꯒꯨꯜ ꯑꯈꯥꯡ ꯀꯜꯂꯤ ꯑꯃꯁꯨꯡ ꯅꯣꯂꯨꯛꯅ ꯆꯠꯂꯤ ꯃꯈꯣꯏ ꯃꯁꯥ ꯑꯃꯁꯨꯡ ꯑꯇꯩꯕꯨꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯡꯅ ꯑꯁꯥ ꯇꯧꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯅꯤꯡꯏ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯂꯩꯕ ꯃꯤꯗꯨꯗꯤ ꯆꯍꯤ ꯆꯨꯞꯄꯗ ꯄꯥꯟꯕ ꯎꯍꯩꯒ ꯄꯥꯡꯈꯛꯅꯤ ꯃꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯔꯥꯝꯅ ꯑꯣꯛꯏ
Positive attitude ki kanabasing. Positive attitude laiba mi amada madugi khudongchaba kanaba mayam ama lei. Madugi khudongchabasing dudi irai laina uba khangba ngammi. Tawigumasung irai laina uba khangba ngamliba khudongchabasing du irai laina adup nanthokki. Positive attitude na nangonda piriba kanabasing di ahanbada mina yengbada nungaiba yaningba misak ama oihalli. Anisubada masina pangal sakti pohalli. Ahumsubada punsi nungai na lenbagi sang hengathalli. Marisubada nahakna akoibada leiriba mi pumbubu wakhal thauna pokhalli. Miyambu samas ki kanaba tawbagi thaudang leiba misak amamam oihanbada mateng pangi. Amasung leibaki kanaba mamal yama misak oihalai. Aduga sangsthanda piba kanaba singna pothok pagi sang hengathalli. Nungsi sanana punna thabak suminabagi wakhal pokhalli. Wathok santai na halli. Potki miga magul phaba hengathalli. Puksil tinana nungsinana laibagi wakhal lakhalli. Haiba inbagi wakhal pokhalli. Sendong hengathalli. Mapu thabak suba mi amasung pot laiba lakba migi marakta mari hena phagathalli. Aroibada wakhal waba nungnang bahanthali. Hausik amutabirasi phattaba wakhal khanbagi phalsing. Aikoigi punsisi khurau thangba lambini amasung aikoigi negative attitude na aikoi isagi asoba khurau ama oihanjai. Negative attitude laiba miyoi singdi miga marup oibada thabak tawbada luhongbada amasung mari sembada khudong thiba oi. Negative attitude na makhagi si olai. Mibu nungsiandaba warau pulau hanba punsibu kanadabu oina khanba haksangi phibam phalaktaba masagi amasung atopagi wakhal wahanba nungnangba sang helanba. Negative attitude laiba mi singna imung manungda thabak sufamda nungaitaba phibam thoali amasung samasta awaba potlum oirei. Aduguma miyoi singduna makhoigi phattaba taiwanaba sasingdu atopa mida sandorai amasung tungi naharol singbu manghalai. Aikhoi isada negative attitude laire khangjaraklabada aikoina madu karigi sumthoktribano. Aonba ahongba ama lakpasi nungaiti. Mana piriba kanaba natraga amangba phal adugi wafam tawthoklaga ahongba mana ayamba matamda nungnangba wakhal piba yai. Karigumba aikoigi negative attitude asina yamna nungaijai. Madudi aikoina leiriba phibamdudagi hena phaba ama oigani hairabasu madu aikoina launingde. Hanagida adum leiningi. Tamthikraba kaisumsang amada sahi kaya phajinduna thambikhraba bandi amagi maramda Charles Dickensna asumna irammi. Magi miyat matamda loiraduna mahak thadorakle. Ningtamba phangjari. Mahakpu amamba kaisumsanggi kakhududagi puthokpiraktuna ahangba malang amasung arangba nungsa mangal uba phangalle. Matamduda bandi oiriba nupaduna akoibada leiriba pumba thumna yengi. Amasung ngaihak leiraba tungdadi magi nauna phangjariba ningtambaduda hainaba poktre. Nungaitre. Mahak kayam nungaitrage haibada magi hanagi leiramba kaisumsanggi amamba kaduda amuk thambiro hairaki. Tamthiraba kaisumsang yotling phalang amasung amamba aduna mangonda hena hainajaba oire. Makhoiduna mangondadi hena safare amasung nungaiba phaure. Aduna maning tambagi amasung ahangba atiyagi nungaiba ahongbasu launingdre. Hauziki matamgi bandi kayana madugi wakhaldu phawe. Anauba sangsaramada leiba hainaroi haiba awaba wakhal aduna maram oiduna makhoi jelda amuk hana sangba ngamnanabagi atopa phattaba thabak ama tawge khana tawi. Jel manungda makhoigi ningtambaduda athingba kaya leirabasu maduna taba atopa pot ama makhoigi khaningai oidre. Nahaki attitude negative oirabadi nahaki punsiduda athingba kaya leire. Thabak mai pakpu oibagi sangsu nemlagani. Nangi marup mapangsu yamlaroi. Punsigi nungaiba phangbagi sangsu watlagani. Mathangi panduptadi nakhoina positive attitude karamna semgani haibagi matangda aina khangba makhai nakhoida haigani. Aibu thajau. Ngaihak nungaitaba poklabasu amasung lakadoriba awanbasu mayek sengphatrabasu positive attitude ama lehanaba hotnabadi tawgadaba thabakni.